Uripok apunba amadi uripok nupi apunba lup amadi uripok miyamna apunba mifam mafamduna warep khara lawkhri Jingthang Publicity Secretary UAL na press thadorpa cherol amada hariba warep sing adudi uripok maigaida khongjang protest agitation na chingba changshilakpada UAL UNAL ga pau faunaduna punna changsinminadba Uripok lambi asi yamna maruiba hospital ani RIMS hospital amadi Caesar hospital amadi healthcare sector kayamarom leibanina khudakta lambi thingjinba blockade tawba yare makai tawdaba numidang athengbada khongjang changshiliba singna yariba makai democratic oina punna coordination leina tawminaba madunatana freestyle da tawdanaba hariba wafam singa sini Uripok Pembaluk amadi Uripok Pembaluk ki mau sejaraga ya kami Jingthang Nambam Publicity Secretary Uripok Pembaluk na wafam khara thamjari madudi leibak ki hujik chiraba tanja asida tangai badana Uripok maigai ki club maya sing sunjaraga emergency mifamama Uripok Pembaluk amadi Uripok Pembaluk ki sanglenda hamjaduna koi tangai badana Uripok maigai da leiba club maya sing amadi Lanai miyoi sing pulla kanda lebaki khongjang ki hoda koi punna sominna section minaba tobusung uripok maigaida tongning bada tawba adegi di uripok Pembaluk uripok nupi Pembaluk ki paw khongodana amadi akoida kaita hayamna athengba ahingda amadi ayukta boiro koida paw piramda thaming khang protest singba tawba matamda madu koi support tawjate yaragati madu yaragati visitation protest on daida Uripok Pembaluk Uripok nupi Pembaluk ta ana mangjongna ko bibi ngaba isingjeri masi bau Uripok Pembaluk Uripok nupi Pembaluk na local level gi club organization ujaraga chu inam damsigi ngamjaba koina hajaba thungjaba khara chen jongjaduna mayamgi angam thobol khara tawduna laksari haiba thobol singi manungda koina husipota Koti thangda PIL thaba nasingba adigi National Human Rights Commission dasi thaba nasingba masina natana lebaki thawai pubiriba civil society organization sing apex body oil kokomina ruka paw phongaduna chhaminasi maramdi Uripok lambi haibase life saving akoigi hospital sing maruina RIMS hospital amadi Caesar hospital Uripok Kangsuk Road se power insapa lamsang la ko bisu lim sambi de sang ki ha be Uripok Kangsuk Road se power la ka ni adegi ni thamai ban degi natraga sigamai degi sobo mane ki la ka Uripok Kangsuk Road se power ga rim hospital sijo hospital asi saka deni apungda haiba ko panjari ba hospital sing asi yamna maru oi ko gi ruji mi bi haksel amadi hosi ki tang do leita dra iram dam sigi pibam sida tangai padana ana laing sangsing amadi micham praja miyam ni yengbiraga musijaraga erisa singna lambi thingba khopa tawba yari boy Uripok lambi asi tobidana tangai padaba tawdaba ya daba taraga su Uripok Pembaluk Uripok nupi Pembaluk ka tanaraga dominasi yana democratic oina natana aning apa pada tawtuna haiba lifeline oiba hospital ani si khakna te atop mayam se leiba sing asigi dum asi tobidana ba apel tawjari akati masi munna khanda biu aduga apoina Uripok Pembaluk ga paw phongnaraga to bai station na tapni na hunu ju khangokdamnina mamathe da sibai thana na phagi matamda kana masa masu singno kana no haiba khumul linuba koi ngam daba kongai ni mana masina haisining badi hesitation tawre protest tawre ready chale punna tawminasi punna thingnaminasi yam damsi na koi khatana kannada koi khatana kannada nate punna thingnaminaka daba oibanina koi masen coordination leina cooperation leina ama tana tingladana punna koi changseminasi haiba kom khar thamjari losinjarapada desami ex president nimuna panjarapada somochipu physical assault tawgiba lupanisina Kadin tawjari matung da sigumlaba mayang chen chungjariba lukki luchingba di mayakta tawba suma thawuk che thopidana puna honaminasi haiba khom khal thamjaraga misijaraga press amasung electronic media na masibu chen chungjariba iram damgi damakta mipung gudimong i paw yahon pirba puna mokosu ikai kun